ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯅ ꯄꯤꯛꯂꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯑꯩꯒꯤ ꯏꯃꯥ ꯑꯩꯈꯣꯏꯕु ꯐꯨꯔ ꯆꯩꯔꯗꯨꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯛꯈꯤ ꯑꯩ ꯏꯄꯥꯒꯤ ꯃꯇꯧ ꯇꯝꯕꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯂꯒꯅꯤꯕ ꯁꯥꯎꯅꯔꯕ ꯇꯨꯡꯗ ꯅꯝꯕꯔꯒꯁꯦ ꯕ꯭ꯂꯣꯛ ꯊꯝꯒꯅꯤꯕ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯣꯛ ꯑꯁꯦ ꯍꯥꯡꯒꯅꯤꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯕ꯭ꯂꯣꯛ ꯊꯝꯒꯦ ꯈꯜꯂꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪ ꯑꯃꯨꯛ ꯍꯥꯡꯂꯤꯅꯣꯕ ꯅꯪꯅ ꯕ꯭ꯂꯣꯛ ꯑꯗꯣ ꯍꯥꯡꯒꯦ ꯈꯜꯂꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪ ꯕ꯭ꯂꯣꯛ ꯊꯝꯂꯤꯅꯣꯕ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯄꯣꯏꯟ ꯑꯅꯤ ꯈꯛꯇꯅꯤꯕ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯃꯤꯌꯥꯝꯗ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯁꯥꯎꯅꯔꯕ ꯀꯥꯟꯗ ꯅꯪꯅ ꯅꯨꯡꯁꯤꯕꯤ ꯈꯪꯗꯦ ꯅꯪꯅ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯁꯥꯎꯅꯔꯕ ꯀꯥꯟꯗ ꯕ꯭ꯂꯣꯛ ꯊꯝꯂꯤꯕꯁꯦ ꯅꯪꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯥꯏꯍꯟꯅꯤꯡꯕꯁꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ರೆ ꯃꯁꯤ ꯍꯥꯏꯌꯨ ꯃꯁꯤꯅꯤꯕ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯍꯟꯅꯤꯡꯕ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯃꯨꯛ ꯈꯜꯂꯛꯀꯅꯤꯕ ꯕ꯭ꯂꯣꯛ ꯑꯁꯦ ꯍꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯅꯪ ꯕ꯭ꯂꯣꯛ ꯑꯗꯣ ꯍꯥꯡꯂꯒ ꯅꯪ ꯈꯟꯒꯅꯤꯕ ꯑꯩ ꯑꯗꯨꯝ ꯂꯥꯜꯂꯦ ꯍꯥꯏꯔꯒꯦꯗ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯔꯕ ꯀꯥꯟꯗ ꯕ꯭ꯂꯣꯛ ꯊꯝꯂꯦ ꯈꯜꯂꯁꯤꯕ ꯅꯪꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯥꯏꯍꯟꯅꯤꯡꯂꯤꯕꯁꯦ ꯇꯧꯍꯟꯅꯤꯡꯂꯤꯕꯁꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯊꯝꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯒꯤ ꯃꯇꯦꯡ ꯂꯧꯔꯗꯨꯅ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯇꯧꯔꯛꯀꯗꯕꯅꯤ ꯑꯩꯕꯨ ꯊꯦꯝꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅꯦꯕ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯁꯨꯡꯇꯧ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯑꯗꯣ ꯍꯥꯡꯒꯅꯤꯕ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯁꯨꯡꯍꯟ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯅꯪ ꯈꯜꯂꯛꯂꯕ ꯀꯥꯟꯗ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯍꯥꯡꯒꯅꯤꯕ ꯍꯥꯡꯂꯒ ꯑꯩ ꯆꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦꯗ ꯑꯩ ꯑꯗꯨꯝ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒꯦꯗ ꯃꯁꯤ ꯈꯟꯒꯅꯤꯕ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯄ꯭ꯂേ ꯇꯧꯔꯛꯀꯦꯕ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯞꯄꯜ ꯈꯣꯡꯒꯤ ꯃꯈꯥꯗ ꯎꯞꯄ ꯆꯞꯄꯜꯁꯦ ꯅꯈꯣꯏ ꯀꯅꯥ ꯇꯣꯡꯂꯛꯄꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯇꯥꯛꯄꯤꯔꯛꯎꯕ ꯑꯩ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯒ ꯍꯪꯖꯒꯦꯕ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯆꯍꯤꯅ 10 ꯁꯨꯔꯦ ꯈꯜꯂꯁꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯆꯍꯤꯅ 10 ꯁꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯆꯍꯤ ꯑꯁꯦ ꯅꯪꯒꯤ ꯆꯍꯤ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯆꯍꯤꯅ 10 ꯑꯣꯏꯔꯒꯗꯤ ꯅꯪ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯆꯍꯤ ꯑꯁꯦ 10 ꯅꯪꯅ ꯆꯍꯤ 90 ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯆꯍꯤ ꯀꯌꯥ ꯑꯣꯏꯒꯅꯤ ꯃꯁꯤ ꯀꯅꯥ ꯈꯪꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯇꯥꯛꯄꯤꯔꯛꯎꯕ ꯃꯁꯤꯗꯩꯁꯤꯗ ꯈꯪꯕ ꯉꯝꯒꯅꯤꯕ ꯅꯈꯣꯏ ꯅꯀꯣꯛ ꯀꯌꯥꯝ ꯂꯩ ꯍꯥꯏꯗꯨꯅ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯑꯩꯅ ꯐꯖꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯃꯇꯝ ꯀꯌా ꯑꯃ ꯀꯥꯏꯊꯣꯛꯆꯔꯒ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯅ ꯃꯃꯜ ꯂꯩ ꯈꯟꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯣ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤꯅꯤ ꯅꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌా ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ ꯂꯣꯏꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯤꯡꯗꯕ ꯃꯤꯑꯣꯏ ꯌꯥꯎꯕꯤꯕ ꯊꯣꯛꯂꯒꯁꯨ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯃꯥꯁꯦ ꯌꯨ ꯊꯛꯂꯒ ꯌꯥꯝ ꯊꯤꯅ ꯉꯥꯎꯁꯟꯅꯩꯕ ꯌꯨ ꯊꯛꯂꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯅ ꯐꯨꯔ ꯅꯩꯔꯗꯨꯅ ꯑꯗꯨꯝ ꯇꯧꯒꯅꯤꯕ नुमितकी मासे यू थक्चलग लाकने अदुगा मागी मतु मचासिंग फूगनीबा मतौ असुम असुम तौसलकपदगी ngसागी मागी लोइनाबी असे खांग ngamchalaktreba माना खनबनीबा करीनो तौरगबसे नुमितकी यू थक्चलग लाई अदुबु अखोइबु फूरो नैरदुना तौई फूरा चैरदुना तौई मसी मतौ करम तौरग फगनी मसी खल्लबा कांदा माना तौफम लेरक्तबदगी खांग ngamlaktabadagi माना पुलिस ता चलगा पुलिस कंप्लेन तौगनीबा पुलिस कंप्लेन तौरबा कांदा ngसागी पुलिस असे मसीना नुपा से फाब लागलेबा फारगा नुपा से फादुना पुखरेबा पुरगबा कांदा ngसागी पुलिस स्टेशन से यौरबा कांदा पुलिस नुपादो मदुना नुपादु हंगबनीबा करिगिदमक्तनो नंगना थक्चन जासिलगा नंगी नतु नचाबु ओला नैरदुना फूना चैरदुना तौरिबसे मसी हारकपसिदा ngसागी नुपा से मसीना खुमलकपसे फजना तावबा ngसागी नुपा सेना हारकपनीबा अइना पिकली मतमदा इखोइगी इपाना अइगी इमा इखोइबु फूरा चैरदुना याम कना तौरखी अइ इपागी मतौ तंबनी इपाना तौखिबसिंगदो मदु उरदुना अइसो दु मागी लमचत माना तौखिबसिंगदो मदुदा चटपनी मसी हारबा कांदा गायहाक मतुंगदा अखोइगी नुपा अमगा टाई कोट का पुल्लगा लागलबा कांदा ngसागी पुलिस नुपा दुना हंगबनीबा नंगना कना ngसागी नुपा दुना खुमलकपनीबा मसीदा फादुना लैरिबा नुपा से
magi mayambani haiduna ngasai police ado angak ponga phangmaniba mana hangmaniba nakhoi anigi marakta sugjamna khetnaba leiribase karigi damaktano haiduna ngasai nupa do maduna khumlakpaniba yengo sir aina pikli matamda khoigi ipa do yu thakchalaga imung manungbu otla nairaduna khoibu aiki imabu phubi chai bidino yam kana tawrakhi matam aduda aina isana isado wasakhi aina khangi aina heng chawroba kanda ai ipagi lamchat chatloi ipana tawriba phura chairaduna tawriba mong matawse imabu phura duna tawriba ikhoibu phura duna tawriba yu thakchalaga masigi lamchat che punsida kaidongai da chatloi madu hairaga aina matam aduda aina wasakhi maram aduna ai ngasi yam kana honajaraba kanda masigi phibam ase lakpani masi hairaba kanda ngasai police ase gyan taba ngamleba nakhoi masigi piklaba wari asida kari gyan taba ngambageba khandune yenguba mapa ase yu thakchalaga habedi magi mama makhoi bu pura chairaduna adum tawrokpaniba magi macha nupa ani niba ani sida amanadi mapagi lamchat tamgiba mapana chatlamba lamchat adu chatkhiba aduga amanadi mapagi lamchat chatkideba khandune yenguba maside sida tamjaninga yamna leiba nangi namangda matam pumada negative haibadi ko kanagumana phattaba tawre khole khalladuna magi mong mataw singdo uraga nang magi mataw ado tamlaga nang kaidongai da chatki khanganoba maduda sunang haibadi madu tawdabida madugi opposite oiba karigumba thabak ama tawraga nang positive line da aphaba karigumba amada honaraga chatpa yaiba ngasai wari asida tamjaningai oiribase manaw nupa aduna mapagi lamchat chatkhi aduga mayamba aduna mapagi lamchat chatkhi deba negative amasung positive thought saibase nangi wakhalonda nangi namangda uriba singdo karigumba nangna negative uba thoklagadi nang madu adum lausanduna chatlagadi nangsu negative ki lambi aduda dum chatkhi kaniba nang namangda thokliba thodok khangde phattaba khangde madu positive oina lausan mangam lagadi nangi lambi ado matam pomada positive way da chatkaniba maram asina punsida kaidongaida nangi namangda nangi punsida haibadi karigumba haibadi uhairoidaba yamna nungaitaba thodok kayama thoklak lekhalasi nang yam wana so haurak lekhalasiba kaidongaida punsida ninghangi khanganoba aduga matam pumbada negative thoughts se haibadi alanba wakhan khange khanganoba nangi namangda namitta uriba singdo madu uraba kanda madu tawduna chatke kaidongaida khanganoba madu chattabida nang aphaba lambi su chatninga yamna leiba masi haraga ngasi ki wari ase mata asida loisinjare yang biriba miyamna ahamada so aina haija ki padani nungsi biduna channel ase subscribe tawbiramu subscribe ki button adona khoi gi oina free ni na khoi gi subscribe amam na igi punsi da homa kya ama pubirakani loina na lakadaba matam da su masi gumba video phaja phaja kya ama puduna lakpa ngambo jage thengna se gi mathang gi video da matam adu phabu gi damakta miyam kuramjari